अहानबदा मरु ओइबा पाउ पिजरी वाइथौ संगोमसंग एरिया दा इविक्शन तौखिबदा अवा अना तहौरबा मियोय सिंगदा मणिपुर प्रदेश कांग्रेस कमिटी ना ngasi चाना थकनबा पोलम कया मतेंग पांखरे अमदी मणिपुर की नहा सिंगदसु अगदीपत स्कीम की कानाबा अमदी मांगजबा सिंग खंगनदबा यादे हाइना एमपीसीसी की जनरल सेक्रेटरी एस मनाउतोना फुंगदोखरे खुरुमजरी पोनी टीवी ने पिजबा नुंगथिल की मणिपुरी पाव मियेंग ताबिरिबा सिंगबु जेनिफर शर्मा ने तराम नोकचरी हौजेक पाव संदोकना पिजरी मतम खरागी ममांगदा चीफ मिनिस्टर की ऑर्डर अमगी मतुंग इन्ना वाइथौ संगोमसंग एरिया दा इविक्शन तौखिबा अदुदा अवा अना तहौरबा मियोय सिंगदा मणिपुर प्रदेश कांग्रेस कमिटी ना ngasi चाना थकनबा पोलम कया मतेंग पांखरे थौबाल डिस्ट्रिक्ट के मनुंग चना लैरिबा वाइथौ रिलीफ कैंप ता वांगखेम ब्लॉक कांग्रेस कमिटी ने सिंधना पांगथोखिबा तेंगबांग बगी थौरम अदुदा एमपीसीसी के प्रेसिडेंट के मेगाचंद्र एमएलए अमदी एमपीसीसी की टीम से सरुक याखी तेंगबांग बगी थौरम अदुदा एमपीसीसी के प्रेसिडेंट के मेगाचंद्र ना फोंदोखिबदा लिलोंग केंद्र अमदी वाइखोम केंद्र की मनुंग चना लैबा वाइथौ संगोम संगदा युम हुंफु इबिक्सन तौखिबा अदुदा लैफम चाफम लैतना लैरिबा मियोय सिंग अदुगी अवाबा असि खजक्तंग ओइदबसु कोकननबा अमदी कांग्रेस के लीडर राहुल गांधी की यांखैनिथोई सुबा मपो कुमोन का मरी लेना नोंगमदा चंगदबा याद्रबा पोलम कया असि येंथोकपनि हाइना फुंगदोखि हुजिक लैरिबा रिलीफ कैंप दा लैरिबा अवाना तारबा इमा इबेल एसोसिएशन आंगांसिंग मयाम अखोइगी मणिपुर प्रदेश कांग्रेस कमिटी ना ब्लॉक कांग्रेस कमिटी ना अमदी वांगखेम ब्लॉक कांग्रेस कमिटी अखोई मणिपुर प्रदेश कांग्रेस कमिटी का खुसमनरगा अखोइना ngамजबा इसिंग थंगनरबगी हामननबा सिंगी आलू तिनहौ हवाई थाव असिना सिंगबा मयाम मेटेरियल मयाम हेक नोंगमदा चंगबा मयाम सिंगसे अखोई मणिपुर प्रदेश कांग्रेस कमिटी ना अखोइगी लीडर राहुल गांधी जी महाकी यांखैनिथोई सुबा बर्थडे का सुमरी लेना मयाम अवाबा तारबा इसिनाउ सिंग अखोइगी येलहौमई अखोइ भारत की कगाउंगदुना लैरिबा नहा कयागी याइफनबा डिफेंस डिपार्टमेंट अग्निपथ स्कीम की मखादा चाही मारी कॉन्ट्रैक्ट थबक पीगनी हाइना लौखलकलिबा खोंथांग असिबु यानिंगदबा फोंगदोक्तुना भारत की तोंगान तोंगानबा मफम कयादा खोइसांगनरबा नहा सिंगना खोंजंग कया चंगसिलकलिबा असि येंगलगा मणिपुर की नहा सिंगदसु स्कीम असिगी मटांगदा लाकदौरिबा कानाबा अमदी मांगजबा सिंग असि खंगनदबा यादे हाइना एमपीसीसी की जनरल सेक्रेटरी एस मनाउतोना फोंगदोखरे वफम असि ngasi कांग्रेस भवन दा पांगथोकपा पाउमी सिंगा उनाबा अमदा फोंगदोखिबनी महांगना हाइखिबदा मोदी सरकार ना अच्छे दिन पुरकनी हाइख्रबसु ngasi फावबा अफबा अवोनबा पुरकपा लैट्री मणिपुर दसु बीजेपी ना लुचिंगबा सरकार लाकलबदी हौगलकलिबा नहा लाख अमा मखाइदा थबक पीगनी हाइना लाउथोखिबा लैरबसु हौजिक फावबदा थबक फंगदबगी चांग वांखटलकली महागना मखा तारदुना कोविड ना मरम ओइरगा चाही अनिरोम थबक लौदबना वैकेंसी मयाम अमा लैरबसु हौजिक मास रिक्रूटमेंट लौबगी महुत कॉन्ट्रैक्ट बेसिस दा लौरिबसी करिगिनो हाइना हंखी महागना मखा तारदुना यूनियन गवर्नमेंट की ओइना डिफेंस डिपार्टमेंट असि ख्वाइदिगे एक्सपेंडिचर चावबा डिपार्टमेंट नि मरम असिना कॉन्ट्रैक्चुअल बेसिस दा थबक लौबसिना ताकबदी इंडिया की सेन थुमगी फिबम अदुकी मटिक सोथरे हाइबा ताकपनी लोइनेना डिफेंस कुंबा यामना लूरबा डिपार्टमेंट अमदा कॉन्ट्रैक्ट थबक लौबा असि यानिंगदे मरमदी लौगदौरिबा नहासिंग अदुसु मैच्योर ओइबा वाटपा अमदी ट्रेनिंग दुसु यामना सांगना पिरोइदबना मरम ओइरगा नोंमै कापा अमदी तोंगान तोंगानबा वारफेयर टेक्निक तंबिरक्लनी मदुदगी थोकलकलबा मतुंग करिगुंबा थबक फंगद्रबदी लेमहौरिबा मी सिंगदुना निंगबा काइबदगी हेना खोइसांगनदुना इंडिया की इंटरनल सिक्योरिटी दा सिंगनाबा ओइने थोकलकपसु याय फनबा पाइखतलुबा थौरांग अदुना फत्तबा पुरकपसु याय हाइना फोंगदोक्लदुना असिगुमलबा अगनिपथ की स्कीम असि डिपार्टमेंट खुदिंग अमदी ऑपोजिशन लीडर सिंगा फजना खना हनिंगबगी अपांबा फोंगदोक्पगा लोइनेना स्कीम असि चप चाबा नोटिफिकेशन अमा थोक्तुना पॉलिसी अमा फजना सेंबगी अपांबसु फोंगदोखि गवर्नमेंट की पाइखले खुंथांग से कोई नहा मयाम दा काय बोरगनी हाइन खली नहा मयाम ना यो होरि बिसे असि की मनुंग गले वाखलोन जी यानिंदबगी डिटरमिन सही मरी थबक तोबन बा बिसे मी यमकी प्रेस्टीज या सोपवा मी दुगी इंडिविजुअल लेवल दा सोई मे सोई प्रेस्टीज सोई अदु मागी सिक्योर बा यस नंग थबक से चंगगदी
सिगुम्बा अफाबा पैकेज अमनंगिदमत लेरे हैबसे असिगी स्कीम सिन पीदे हौखिबा जून 13 पांगथोखिबा मंगारक सुबा अरिबा लोनगी वाहनथोक चांगदमनबा अमदी जून 12 पांगथोखिबा मापल सुबा सुक स्टेट लेवल स्पेलिंग कंपटीशन की फाइनल राउंड ngasi GM हॉल दा पांगथोखरे थोरम अदुगा मरी लेनेना सुक स्टेट लेवल कंपटीशन लिसिंग अनि कुनिथोय की कन्वेनर TS तरुण कुमन हाइखिबदा जून 13 CC हायर सेकेंडरी स्कूल दा महाइरोय चनी ना सरुक यादुना अरिबा लोनगी चांगदमनबा अहनबा तांकाकी पांगथोखी मखोय अदुगी मनुंगदा महाइरोय 13 ngasi फाइनल राउंड चंगबा ngamki जून 12 दा खुमन लंपाकता पांगथोखिबा स्पेलिंग कंपटीशन दा महाइरोय लिसिंग मंगा मुकना सरुक याखी मखोय सिंग अदुदगी ngasi फाइनल राउंड दा कैटेगरी A अमदी B दा मथंग सिटना महाइरोय 13 अमदी 13 चंखी महाकना मखाटाना फोंदोखिबदा सुकपु मियामना नुंसिबिबा अमदी थाजबिबदगी असुक यामख्रबा महाइरोय असिना सरुक यारकपनी क्लास 10 अमदी 12 की एग्जाम दा पोजीशन लौरख्रबा महिरोय कया थेंगनरुबा मतमदा सुकना सिंदुना सही खुदिंगी पांगथोकपा स्पेलिंग कंपटीशन याउनबा होटनबा मतमदा पाखिबा होनाखिबा कया अदुना अचोबा एग्जाम कया असि माय पाकपा ngamlakibani haiba wafam phauba फोंदोरकपा थेंगनजकी हाइना फोंदोखी ngasi final round gi makok matang taraba mahiroi sing tha asgi kun tarukta mana yingthokpagi thoram pangthokani tongan ba category khuding makta first taba mioida sel oina lupa lising kun certificate loina memento second taba mioida sel oina lupa lising tara manga certificate loina memento third taba mioida sel oina lupa lising tara certificate ka loina memento amadi final round changkhiba khuding makta consolation prize supigani haidi saruk yakiba mana fanghaudraba mahiroi singna hena honaduna sukna siliba competition sing asida saruk yabi ko haina phongdokhi सुकना सापुंगलक्पा इकुई कुइद्रिङैदगी अदुम सागोनदुना पांथोकपा लाबा सुकी सेलेबेट स्पेलिंग कम्पिटिशन असि ngasi खजिक मपुं मारै फाबा कम्पिटिशन अमा ओबो ngमलबा हाना सिजन लाजै नो फि थमैदा फावजे ममांगी निपान सुबा सुकी सेलेबेट स्पेलिंग कम्पिटिशन हाइबा कम्पिटिशन असिदा की हदकी मापन सुबा सुकी सेलेबेट स्पेलिंग कम्पिटिशन सिदा सरुक माहिबै सरुक अनि हेना आइतारे माहिबै लिसिं मंगा हेना सरुक यारबा सि तसेना नुगाइबा सिजन लाजै नो फि थमै नुगाइबा फावजे असुया को माहिबै सिंगसि सरुक यारबा सि सुना सिजरी बसेरा सुमया महिला सिंह ओजा सिंह मियामना सुबु थाजबिबा सुबु नुसिबिबा अमदि कम्पिटिशन असि कानाबा सिंगसि खंबिबदगी सरुक मणिपुर की वांगमदा लेबा तोंगान बा इंस्टीट्यूट सिंगदा महै तंबा फंगनबगी पांडमदा एजुकेशन फेयर अमसुंग कॉन्फ्रेंस अमा ngasi क्लासिक ग्रांड डे दा पांगथोखरे Career Hub Education amadi RVTC anina pullaga pangthokpa education fair aduda tongan ba state singda laiba institution taruklom na saruk yaki thorom aduda Career Hub Education ki director Saklin Sahi RVTC ki director Jabir Rahman na wangangki Education fair aduki matangda Career Hub Education ki director Saklin Sahi na makhatana state asigi mahiroi sing undergraduate graduate amadi postgraduate singda tongan ba line da tamning ba yana ba fair asi sinbani haiki institute kuntra romga Career Hub Education ga kutsam naraga fair asi pangthokpani haiki ngasi moirang kendra asigi MLA TA santi gi miyeng makhada uria yenthokre Ward Yankai Humdoida Longmi listing ama chonga hena lairiba kendra asida har beg chonga na yen bahai basi arai banate adubu MLA ge worker singa tanaraga hauzik har chaiba yaraba lofam khalaga har asipi bani haina MLA ge PA M Uttam Kumar na phungdokhi mana makhata na haikibada wat hauriba khara asisu mari leinaba singa tanaraga athuba matamda pi na bahotnagani haiki Naran Sainada Sainik School Sabe Yaroi Haina Naran Sainada Labor Club Maira Paibi Amadi Lup Kayana Warep Taduna Lairingai Cherakta Miyam Bulana Lamzing Naba Amadi Sainik School Sazilakna Bahonariba Asi Laibak Tibani Haina United Naran Saina Development Committee Ki Secretary Longjam Premjitna Phongdorakli Mahakna Makata Kibada Chatliba chahi asigi haukiba me thagi tang kun ma thoida Naran Saina miyam gi oiba mifam ama pangthoktuna Naran Saina da Sainik School sabe yaroi haina warep laukraba matung mifam aduda yaukidaba asapati kaubi nupi asina miyam busuminam khiba amadi chatliba thagi June gi tang 13 local MLA Bulana lamjing khiba laibak thibani matungda asumna tawbidena ba khangalakli
Naran Saina Khulgi Maning Thangba Sarukta Ekar Chamarom Chao Balam, 2nd IRB gi Battalion Sanaba Pikrabani. Masigi Mathakta Amuk Sainik School Sanaba Plan Tauriba Asida, Lairiba Public Ground, Water Supply Pukri, Sanabung Punna Amuk Loksin Kragadi, Naran Saina Khul Asi Punna Loksin Kibaga Jab Manai Aduna, Naran Saina da Sainik School Saba Sukya Yaroi, Atopa Mapamda Sabiu Haina Fundoki. Tang tara tare thataru English singani ga kungani thoi irai numita khungangi mifam da su sunga yaw da ba asapati kobi rupi asina naran sena khungang asibu minam batanatana local MLA busu lana lamjing khiba asi laibak thibani matungda asigumna lana lamjing ba asi tawidana ba haijari naran sena khungang asigi maning thangba sarukta lam ekar samumuk sawbar lam ama naran sena khungang na 2nd IRB da bikhrabani masida public playground grazing field pedi field na singba punamak yaukhrabani masigi mathakta haujina amuk naran senagi mamangom thangba sarukta asida laijariba lam ekar kunthaga mapallom sauba asida sani school sanaba plan tauriba jaga asida public ground water supply public pond amadi grazing na singba punamak lausin khagadi naran sena punama loksin baga sak manare. Manipur State Sumangila Council Amadi Theatre Mirror Infal Anina Puna Kutsam Naduna Iboyema Sumangila Sanglen Palace Compound Infal da Ngasidagi Hauduna Mathang Thagitara Mapal Fauba Moirang Prabada Yumpam Oiba Tha Amagi Theatre Workshop Hogdokre Thorom Aduda Manipur State Cooperative Union ke President L Tompi Saksing M Purnimasi Laima PS Gunachandra Sarma Loinina Sograkpam Hemanta Padma Sri Nabaware Pana Jungba Kayana Saruk Yaki Thoronga Mari Lenina Atoiba Mitung Oina Saruk Yakiba L Tompi Saksingna Hakibada Manipurda Sumang Lilagi School Ama Fauba Laitabana Leptana Chatarapa Kun Nepal Suba Training Course Asina Sumang Lilagi Asyangba Mahitam Amani Habada Haiman Batokloi Sumang Lilana Ngasidi Malemda Manipur gi Art and Culture gi Asyangba Saktam Utpa Amatangairaba Lambi Oiri Project Director Number Ware Pana Haikibada Sumang Lila gi Asyangba Concept Amadi Philosophy de Yumpam Oiba Chap Chaba Repertory Amalingbang Amnabagi Pantamda Workshop Program Asi Lepa Laitana Pangtoklakpani Masibu Yokhat na Bahot na Bada Amadi Repertory Amalingba Ngamnabagi Jamag Manipur Lengak Nasu Ahen Bamigyang Changhaning Bagi Apamba Fongdoki Ngasidagi Hogdokliba Training Program Aduda Trainee Yang Khairon na Saruk Yari Pogi Merak Thatna Atin Babre Amatang Nominasi Itaw ka daw nang wakal mo ay talay dito. Kamay nung ay dino. Sige tha jida ni he he ka koi na pineapple festival yeng idu itaw sa hi ani sur ni pandemic na maram moir ga yai thoki base yeng phangdra bani ne na paw am ta dribo kari paw no ada koi ro palam phai da pineapple festival sele ne kan kan ta de hadak sele dira hadak sei sele dine taw nga suboi na hai sei ni lepre dana asem bai ta tre suboi ga dong ne ba taw nga suboi na hadak pineapple festival idang pangtho ne ba as Sini na mayam 2007 nagi lep manai dira ngasi paw sa tharap tuna lai diba sahi ani lep dru matungda hantak situi da trawa suboina lagliba July gi date 1 dagi na date 5 pawba Thambanu Market Complex Porupat Lamkhai Andrew Kendra da pangthok charagani Lamdam asigi state fruit ama oiriba kihom asibu yokhatpa amadi pathok asibu puthokliba lawmi simbu puning thogat poina 2007 dagi hogduna ngasi fawba pangthorakli Pineapple Festival asibu iramdam asida leibiriba kangai chap namakna saru yabinaba haizari aduga festival asi hawbadagina loiva fawba cultural program amadi isai nomagi thoram singsu pangthok chagani tarulak suba state level pineapple queen Mahausagum handaksu pangthokani pangthokchariba sigi maruiba pandamdi kihom thajariba akhoi farmer sing asida akhoi alternative arrangement ama haita akhoi magi khara magi hingnana bagi lambi ama oinana na akhoi magi sarkar gi maikai dagi hanasu funding khara akhoi magi akhoi piduna lagli ado masisu makha ta pidana ba haidana akhoi hona jabani aduna kihom thajariba sing asibu pungning thagoi boina Manipur gi praja mayamna Pineapple Festival si yengba lakpiyo amasung saruk yabiyo haidana mayam phumna khurumjari
ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈꯇꯪꯅ ꯆꯠꯂꯒ ꯇꯧꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯄꯥꯏꯅꯦꯄꯜ ꯐꯦꯁꯇꯤꯚꯦꯜꯁꯦ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯍꯟꯗꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯂꯩ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯉꯥꯏꯖꯔꯝꯒꯦ ब्रेक की मतुंग तराम नोकचरी मखा तबा पाव पिजरी IGARS की मखादा 44 Assam Rifles na International Yoga Dega Mari lenina ngasi nongmagi oiba indoor yoga session ama Tamenglong gi Battalion Headquarters da pangthokre ngasi gi thoram aduda nupi gi oiba yoga quiz amadi yoga gi matang da kanaba kaya su event ki saruk ama oina pangthokhi thoram asigi maru oiba pantamdi yoga na mioi bada piri bakana ba adugi matang da khangan bani haiki loinina yoga gi poster kaya su miyam da utkhi ngarang numidang pung nipalom tabada Lamphel Police Station gi manung chana leiba thangmaiban lorung pure leikai de leiba mioi amagi yumgi geta sakhang da basingna thanamba bom ama pokhai khre police agi fangba paw amagi matung inna hariba bom adu leikai adu da leiba hizam ibungo ko ba mioi amagi mayumda bom adu pokhai khibani hairi ngarang numidang pung nipalom tarakpada bike talakpa sakhang da ba mioi anina yumgi thongal da bom adu thanambani amadi mioi sing aduna chatkraba matung ikan kanandana bom adu pokhairapani hairi thodok aduda asok apandi yaukhide hairi Manipur gi onyadi chahi mari gi agnivir oruraba mioi adu Manipur Police Manipur Rifles amadi IRB da jangna bagi khudong chaba pigani haina Chief Minister N Birena Phongdokre Prime Minister Narendra Modi ki lengak asina handak Bharat ki oina inkhalak liba naha sing asi Indian Army da changna bagi khudong chaba ama oina aganipat haba scheme ama hogdoktuna chahi tara tare tagi kunhumdoi faw bagi manung da leiba naha sing agnipat scheme gi makha da changduna thabak tauna bagi phirep ama lawrak liba asida Bharat ki mafam kaya da scheme asigi mayokta akanba irang horakpa amadi misi mina thokpa faw ba yawkraba matung Manipur gi Chief Minister na state asigi oina anoba khongthang asi laukhalak Manipur State ki oina paikhat kadaba policy asiga mari lengina Chief Minister N Birena India lenga ki scheme asigi makhada lan mi da thabak jangkraba nahasing chahi mari gi makhoi gi thabak tawbagi matam loiraba matung state force sing da jangbada khudong chaba pigani maru oina state asigi oina leiriba Manipur Police Manipur Rifles amasung IRB gi recruitment sing da makhoi da henba khudong chaba pigani haiki Food Corporation of India FCI na atopa state singdagi waluba cheng pusilaklaga Manipur gi miyam da fanghaliba asigi mahutta local gi cheng lawmi singdagi walaga ahongba mamalda fanghanaba gi matangda Chief Minister N Birena chair lawduna ngarang FCI gi maru oiba thaupuba singa wa khanakre Mifam adugi matangda Consumer Affairs Food and Public Distribution gi Minister N Susindo na hakibada Lomi singna hojik pukai da paiduna thamliba fau sing yon ba setre haibagi wakat amalai ribasi kokna naba amasung state asigi miyam da local cheng fangana bagi pandam da lengak asina Union Minister da Manipur gi cheng wan bi naba takna duna laki bani haiki wafum asi Union Minister nasu ya baga loinina thabak da onthokna naba FCI gi Regional Director na luchingba team ama Chief Minister unaba laki bani Apunba Manipur matam isai kanglup amik na ngarang lang thabal da leiba chumthang sanapung da uniform yen chopagi thoram ama pangthokre thoram aduda wa ngangladuna amiki General Secretary M Dananjoy na phongdokhibada artist sing amadi singer sing na hakchang fana laina bagi damak sana khona bagi lamda saruk yaduna lakli masigi saruk ama oina amik FC ama sulai masida team ani khaidokli team sing asigi damak ngasi uniform asi launch tawbani haina phongdokhi Sanaroi-singchu kogi message piba sanaroi-singchu message piba as well as kogi artist-singchu hasang khana laisi kogi adikana
ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯁꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯦꯁꯦꯖ ꯄꯤꯕꯅꯤ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯌꯨꯅꯤꯐꯣꯔꯝꯁꯦ ꯑꯃꯤ ꯑꯦꯐꯁꯤꯒꯤ ꯌꯨꯅꯤꯐꯣꯔꯝꯁꯦ ꯂꯧꯊꯣꯛꯆꯕꯒꯤ Imphal da Femina Miss India pangthoknabagi matangda ngarang Times of India Group ki mihutsingna Chief Minister N Birenga unaduna khadakre Karigumba Femina Miss India asi state asida pangthokpa tarabadi Manipur Mumbai gi wangmada pangthokpa ihan hanba mega event oigadori bani haiki Thongnauzam Chauba Memorial Charitable Trust Singjamaina Langol Dalaiba All Age Home da Trust ki Maikai Dagi Thagi Pension gi Senfam Kuchinakri Ngarang Trust Asina Sinduna TS Chauba Lekidabagi Ningsing Kumon Mari Lenina Pension gi Senfam Adu Trust ki Managing Trustee TS Romana Kuchinaki Managing Trustee TS Romana Sel Talk Tungai Apopa Lekidabadagi Mapagi Laman Singba Oina All Age Home da Laiba Ahal Singda Angamba Pension Asi Kuchin Zabani Haki Hozai District Manung Chuna Laiba Jugizan Walding, Rasbari, Sipurna Chingba Mafam Sing Asida, Ising Ichak Tokuna Awaba Taraba Singbu, Mari Lainaba Singna Tausa Daduna, Rescue Toba Chatabadagi, Sugi Team Amana Ngarang Mafam Adugi in charge Puriba Mioy Singda Chatuna, Awat Pakaya Putokre Lunina, Akan Bamawongda Hiram Asida Munaki. Tungda Su Hozai District Committee member Singalonina Chatuna, Imung Humputara Mukhana Rescue Toki. Rescue team gi hi masing yam da bana maram na awaba kaya mayok ngaki hairi hi lobagi de mak Hozai Jila Parisad ki chairman oribi Romobala Debina Su da mateng pang birakiba adubusu Su na thagat pa phongdorakli Aroibada maroiba paw mo hana pizari Waithau Sangom Sang area da eviction tawkibada awa anata hauraba mioy singda Manipur Pradesh Congress Committee na ngasi jana thakna ba potlam kaya macheng pangkre Amadi Manipur gi naha singda su agani pal scheme gi kana ba amadi mangjaba sing khangandaba yade haina MPCC gi General Secretary S Manauto na fugdokre Pony TV ki nungtil gi Manipuri pau midyang tabiri basingbu amokana kurumzari